ꯑꯁ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯗꯥꯎꯁꯤꯗꯤ ꯑꯃꯥꯡꯕꯗ ꯆꯩꯅ ꯀꯜꯂꯦ ꯍꯥꯏꯔꯒ ꯂꯩꯗ ꯆꯣꯡꯉꯦ ꯑꯗꯨꯅꯤ꯫ ꯑꯁ ꯌꯥꯎꯁꯪꯒ ꯂꯣꯏꯈꯤꯕꯁꯤ ꯋꯥꯏ ꯑꯃ ꯁꯪꯉꯤ꯫ ꯊꯥꯕꯜ ꯃꯈꯣꯟꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯔꯝꯗ꯭ꯔꯕꯅꯦ ꯑꯩꯁꯦ꯫ ꯐꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯖꯈ꯭ꯔꯁꯅꯨ꯫ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯂꯣꯟꯕ ꯋꯥ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯍꯩꯇꯦ ꯑꯁꯨꯝꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯍꯨꯝ ꯃꯔꯤ ꯀꯣꯏꯔꯦ ꯍꯥꯏꯔꯒ ꯑꯃꯇꯪ ꯀꯣꯏꯕ ꯁꯥꯔꯦ ꯍꯥꯏꯔꯒ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯍꯥꯏꯔꯤ꯫ ꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒꯤ ꯂꯥꯡꯗ ꯊꯨꯗꯣꯏꯁꯤ ꯏꯄꯪ ꯄꯪꯖꯕ ꯅꯪ ꯑꯩꯈꯣꯏ ꯁꯤꯅꯤ꯫ ꯐꯔꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯁꯤ ꯑꯣꯏꯖꯈ꯭ꯔꯁꯅꯨ꯫ ꯈꯟꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯣ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯅꯪ ꯑꯩꯁꯦ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯥ ꯃꯈꯜ ꯑꯃ ꯑꯣꯏꯈꯤꯕ꯭ꯔꯥꯁꯨ꯫ ꯍꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯈꯟꯅꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯀꯧꯅꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯊꯝꯍꯧꯕꯅ ꯃꯔꯨꯞ ꯑꯅꯤ ꯂꯝꯂꯥꯝꯃꯤ ꯃꯥꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯑꯃꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯩ ꯃꯔꯨꯞ ꯑꯅꯤ ꯅꯨꯄꯤꯒꯤꯗꯃꯛꯇꯒ ꯈꯟꯅꯔꯗꯅ꯫ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯅꯗꯣꯏ ꯁꯔꯨꯛ ꯄꯨꯟꯅ ꯌꯨ ꯊꯛꯃꯤꯟꯅꯧ ꯑꯗꯨꯒ ꯄꯨꯟꯅ ꯁꯤꯃꯤꯟꯅꯒꯣ ꯁꯤꯅ ꯐꯔꯣꯏꯗ꯭ꯔꯣ? ꯈꯟꯁꯨ ꯈꯟꯅꯗ ꯃꯥꯂꯦꯝꯁꯨ ꯂꯨꯝꯃꯧꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯦ ꯃꯔꯨꯞ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯥꯒꯤꯅꯤ ꯐꯥꯒꯤꯒꯤ ꯅꯥꯆꯣꯝꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ꯫